Total curfew ni hairabasu mafam kharadadi gari chatpagi chang yamna wangle. TOMTV na hakthengna thengnabada Imphal gi Kangla mamangda Manipur police ki timna lambi da lakpa miyuising wahang pang tauke. Adomapu total curfew ni haina lauthoktu ngarangdagi mapal thokhandrabasu ngasidi Imphal gi lambi sing mi yamna thoklapu ke. Gari macha amadi achauba thobu singna curfew leitabagum chatnake. Police na hanglabasu maram amamam pinaraga adumak chanake. Fibam asada laingang thamliba numit 10 gi curfew asi wahan thok leibra haibasi hangba yabu wanga moirkle. National Security Act NSA panduna fazinduna thamliba Manipur gi activist Irendro Laichombam ngase numidang wairam pong mga fawgi manungda thadokinaba Supreme Court na yathang pikre. Ningsing bayai COVID-19 amara moiraga BJP gi luchingba ma laikidabagi matangda Facebook ta thagalupa post amagi matungina marpu NSA panduna fazilaga thamlakibane. Justice DY Chandrachud amadi MR Sahagi Division Bench na chathakiba hearing aduda Advocate Sadan Farasatna thangalakiba arguments sing tarabatungda yathang ase thoklakibane. Irendro ge pokpa El Raghumani na court petition ma file tawduna bail pibi naba haizaduna lakibane. Charang na bamarakta Parliament ki nongzu mifam hokre. Prime Minister Narendra Modi na Lok Sabha da mahaki anauba Council of Ministers singe ming lauthok na bohon ringai cherakta opposition na irang haurakpadagi mifam ado Speaker na nungthil pung ahum makai fawi thokibane. Thawdog asigi matang da Defense Minister Rajnath Singh na Congress pu maral siraduna House ki chanabi thugai bani amadi tawroidaba thabak ni haikre. Chahi kunmari politics torakpada Prime Minister na Parliament ta mahaki Council of Minister gi maming power lauthokpa ngamhandaba haibase mamang da mukta thokidri haina makna makata ke. Hiramasagi matang da Modi na mahaki Council of Ministers ta nupi Dalit amadi laumi kya gi machasu yaholakpa se yaning da badagi thawdog asi thokpani haina nungnang mafongdokre. July kulumdoi August nipan fawba pangthok dariba Tokyo Olympic Games sarukya dariba Manipur gi sanaroi mangana mai paktuna medal kaya puraknaba yaifa pausel Maitei Council More na pirakle. Maitei Council More ki President M Thoibana thadorokpa cherolamada sanaroi singasibu yaifa pausel pibagaloinana ana ayek yauduna pangal thona lausing pibiduna mai pakna hanbinaba mapugi mafamda kurumduna thawni jari amade makoi mangana sarukya dariba masana khudingmakta mai paktuna Manipur gi mingchat purakpa ngamboira sanu haide. Chahi ama lepluraba matungda National Boxing Championship Delhi Public School da ngasi hodokre. Ngasi ahoba numita World Champion Gitikana KG Nifunipan gi kanglupta Payal Jalabu maithiba piduna masage performance hantadri haibadu utkre. Ngasi dagi National Championship ase hodokpa sina COVID-19 amara moiduna chahi ama lepluraba leibak manungi boxing amukhanna sanaba honkre. Hauzik World Champion oiriba Haryana macha Gitikana Gujarat macha Jalabu hek hobodagi yamna safu leina tinke. Game adu referee na lephanduna hanagi championship ahanba round da dumak mai pakle haina lauthoke. Chahi asi angan bada Poland da pangthokpa Youth World Championship da gold medal taret loroktuna puari semkiba India gi nupi boxer taret ki manungda mane. Hauzik chathariba championship asi aiba gyanoba weight khaidokpagi matungina nupa gi sarukta category 12 aduga nupi gi sarukta category 12 thungasana bane. Nupi gi kg yankai tari ki sarukta Runal Jadavna Anjubu manga sino da maithiba piduna quarter final changkre.